ꯑꯍꯥꯟꯕꯃꯛꯇꯗ ꯂꯟꯆꯦꯟꯕ ꯇꯥꯏꯒꯔꯁꯅ ꯑꯗꯣꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗꯤ ꯒꯣꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔ ꯑꯣꯐꯤꯁ ꯑꯣꯐ ꯗ ꯆꯤꯐ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯗꯥꯏꯔꯦꯛꯇꯔ ꯃꯅꯤꯄꯨꯔ ꯂꯥꯏꯐꯁ꯭ꯇꯣꯛ ꯗꯤꯕꯦꯂꯞꯃꯦꯟꯠ ꯕꯣꯔꯗ MLDB ꯁꯟꯖꯦꯟꯊꯣꯡ ꯏꯝꯐꯥꯜ ꯃꯅꯤꯄꯨꯔꯅ ꯑꯩꯈꯣꯏꯒꯤ ꯄꯣꯁ ꯚꯦꯀꯦꯟꯁꯤ ꯑꯃꯒꯤꯗꯃꯛ ꯅꯣꯇꯤꯐꯤꯀꯦꯁꯟ ꯊꯣꯛꯂꯦ꯫ ꯍꯥꯏꯔꯤꯕ ꯅꯣꯇꯤꯁ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 10ꯗ ꯊꯣꯛꯄꯅꯤ꯫ ꯀꯧꯒꯗꯧꯔꯤꯕ ꯐꯝꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯀꯟꯇ꯭ꯔꯦꯛ ꯑꯦꯡꯒꯦꯖꯃꯦꯟꯠ ꯕꯦꯁꯤꯁ ꯑꯣꯐ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯑꯃꯒꯤ ꯑꯦꯡꯒꯦꯖꯇ ꯀꯧꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯄꯣꯁꯁꯤꯡ ꯑꯗꯨ ꯑꯃꯁꯨꯡ ꯀꯔꯤ ꯏꯗꯨꯀꯦꯁꯅꯦꯜ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯆꯪꯒꯗꯒꯦ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯄꯥꯔ ꯃꯟꯒꯤ ꯄꯦ ꯁ꯭ꯀꯦꯜ ꯑꯗꯨꯅ ꯀꯌꯥꯅꯣ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ꯫ ꯑꯍꯥꯟꯕ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 1ꯗ ꯂꯩꯔꯤꯕ ꯑꯁꯤꯅ ꯚꯦꯇꯦꯅꯔꯤ ꯑꯣꯐꯤꯁꯥꯔꯅꯤ꯫ ꯃꯈꯣꯏꯒꯤ ꯍꯥꯡꯂꯤꯕ ꯄꯣꯁ ꯃꯁꯤꯡ ꯑꯁꯤꯅ 33 33 ꯅꯝꯕꯔ ꯑꯣꯐ ꯄꯣꯁꯅꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯊꯥꯒꯤ ꯇꯣꯂꯣꯞ ꯑꯁꯤꯅ 13,950 ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯂꯩꯔꯤꯕ ꯑꯁꯤꯅ ꯄꯦꯔꯥ ꯚꯦꯇꯦꯅꯔꯤꯅꯤ꯫ ꯃꯁꯤꯁꯨ ꯍꯥꯡꯂꯤꯕ ꯄꯣꯁ ꯑꯁꯤ 33ꯅꯤ꯫ ꯃꯈꯣꯏꯒꯤ ꯇꯣꯂꯣꯞ ꯑꯁꯤꯅ 12,950 ꯑꯗꯨꯒ ꯑꯍꯨꯝꯁꯨꯕ ꯑꯁꯤꯅ ꯗ꯭ꯔꯥꯏꯚꯔ ꯀꯝ ꯚꯦꯇꯤꯅꯔꯤ ꯑꯦꯇꯦꯟꯗꯦꯟꯠꯅꯤ꯫ ꯃꯈꯣꯏꯒꯤ ꯄꯣꯁ ꯃꯁꯤꯡ ꯑꯁꯤꯁꯨ 33ꯅꯤ꯫ ꯃꯈꯣꯏꯒꯤ ꯇꯣꯂꯣꯞ ꯑꯁꯤꯅ 17,950ꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯁꯦꯗꯨꯜ ꯀꯥꯁ ꯑꯃꯁꯨꯡ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯑꯗꯨꯒ OBC ꯃꯩꯇꯩ ꯄꯥꯡꯒꯜ ꯃꯩꯇꯩꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯔꯨꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯤꯖꯥꯔꯚꯦꯁꯟ ꯂꯩꯒꯅꯤ ꯍꯥꯏꯅ ꯄꯜꯂꯤ꯫ ꯑꯩꯈꯣꯏꯒꯤ ꯅꯝꯕꯔ ꯑꯣꯐ ꯄꯣꯁ ꯑꯃꯁꯨꯡ ꯊꯥꯒꯤ ꯇꯣꯂꯣꯞ ꯈꯪꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯂꯤꯖꯤꯕꯤꯂꯤꯇꯤ ꯀꯟꯗꯤꯁꯟ ꯑꯃꯨꯛ ꯈꯪꯃꯤꯟꯅꯁꯤ꯫ ꯑꯍꯥꯟꯕꯗ ꯏꯟꯗꯤꯌꯟ ꯁꯤꯇꯤꯖꯦꯟ ꯑꯃ ꯑꯣꯏꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯃꯅꯤꯄꯨꯔꯤ ꯂꯣꯟ ꯑꯃꯁꯨꯡ ꯅꯠꯇ꯭ꯔꯒꯅ ꯇ꯭ꯔꯥꯏꯕꯦꯜꯒꯤ ꯗꯥꯏꯂꯦꯛ ꯑꯃ ꯉꯥꯡꯕ ꯍꯩꯕ ꯑꯣꯏꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯄꯔꯃꯦꯅꯦꯟꯠ ꯔꯦꯁꯤꯗꯦꯟꯁ ꯑꯣꯏꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯆꯍꯤ 19 ꯁꯨꯕ ꯑꯣꯏꯒꯗꯕꯅꯤ ꯑꯃꯁꯨꯡ 39ꯗꯒꯤ ꯍꯦꯟꯗꯕ ꯑꯣꯏꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯍꯦꯜꯂꯕꯁꯤꯡꯒꯤ ꯑꯣꯏꯅ ꯁꯦꯗꯨꯜ ꯀꯥꯁ ꯑꯃꯁꯨꯡ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯑꯣꯏꯅ ꯆꯍꯤ 5 ꯀꯣꯝꯊꯣꯛꯀꯅꯤ ꯑꯃꯁꯨꯡ OBC ꯀꯦꯟꯗꯤꯗꯦꯠꯀꯤ ꯑꯣꯏꯅ ꯆꯍꯤ 3 ꯀꯣꯝꯊꯣꯛꯀꯅꯤ꯫ ꯑꯗꯨꯒ PWD ꯑꯩꯈꯣꯏꯒꯤ ꯐꯤꯖꯤꯀꯦꯜ ꯍꯦꯟꯗꯤꯀꯦꯞ ꯀꯥꯡꯕꯨꯒꯤ ꯑꯣꯏꯅ ꯆꯍꯤ 10 ꯀꯣꯝꯊꯣꯛꯄ ꯍꯥꯏꯅ ꯃꯈꯣꯏꯒꯤ ꯅꯣꯇꯤꯁ ꯑꯁꯤꯗ ꯄꯜꯂꯤ꯫ ꯑꯗꯨꯒ ꯚꯦꯇꯦꯅꯔꯤ ꯑꯣꯐꯤꯁꯥꯔꯒꯤ ꯑꯣꯏꯅ ꯏꯗꯨꯀꯦꯁꯅꯦꯜ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯚꯦꯇꯦꯅꯔꯤ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯐꯣꯔ ꯗ ꯁꯦꯗꯨꯜ ꯑꯣꯐ ꯏꯟꯗꯤꯌꯟ ꯚꯦꯇꯦꯅꯔꯤ ꯀꯥꯎꯟꯁꯤꯜ ꯑꯩꯈꯣꯏꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯚꯦꯇꯦꯅꯔꯤ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯁ꯭ꯄꯦꯁꯤꯐꯥꯏꯠ ꯑꯣꯏꯕ ꯁꯥꯔꯇꯤꯐꯤꯀꯦꯠ पाइगदबनी अदुगा रजिस्टर तौबो ओगदबनी प्रैक्टिशनर अंडर द इंडियन वेटरनरी काउंसिल दा अखोगी रजिस्टर तौबो ओगदबनी अदुगा डिजरेबल ओरिबा हेना पामलिबा सिना नॉलेज ऑफ हिंदी अदुगा पोस्ट ग्रेजुएट डिग्री इन एनी ब्रांच ऑफ वेटरनरी साइंस दा पोस्ट ग्रेजुएट अखोगी मास्टर तौबो ओगदबनी हाइना पल्ले अदुगा पैरा वेटरनरी असिना मैट्रिकुलेट अखोई 10 पास तौबो ओगदबनी अदुगा 1 ईयर स्टॉकमैन कोर्स दा अखोगी इंस्टीट्यूट रिकॉग्नाइज इंस्टीट्यूट तौब अमदा 1 ईयर की कोर्स तमकपु ओगदबनी डिजरेबल दा नॉलेज ऑफ हिंदी खंबा ओगदबनी अदुगा अहुम सुबदा ड्राइवर कम वेटरनरी अटेंडेंट असिसु मैट्रिकुलेट ओगदबनी हाबदी 10 पास तौब ओगदबनी अदुगा ड्राइविंग लाइसेंस की पाइब ओगदबनी अमसुंग चाही अहुम की ड्राइविंग की एक्सपीरियंस लाइब ओगदबनी मसिसु डिजरेबल दा नॉलेज ऑफ हिंदी हाना पल्ले मखा चथरकपदा पैरा वेटरनरी अमसुंग ड्राइवर कम वेटरनरी अटेंडेंट की एम्प्लॉयमेंट एक्सचेंज तगी स्पॉन्सर तौरकपा असि अखोगी तांग डिसेंबर की तांग 5 2022 फाउबगी मनुंगदा तौरकदबनी हाइना मखोइदा पल्ली अदुगा अखोगी फॉर्म थाजनबा असि ऑनलाइन दा थाजनगनी हाइना पल्ली ऑनलाइन फॉर्म असि 17 नवंबर 2022 तगी हौरगा डिसेंबर की तांग 5 फाउबनी नवंबर की तांग 13 तगी हौरगा कनोगी डिसेंबर की तांग 5 फाउबा हाइना पल्ली अदुगा मखोइगी पेमेंट एप्लीकेशन फी असिना जनरल अमसुंग OBC कैंडिडेट की ओइना लुपा 800 थीगनी अदुगा शेड्यूल कास्ट शेड्यूल ट्राइब अमसुंग PW कैंडिडेट की ओइना लुपा 400 थीगनी हाइना मखोइना पल्ली हाइरिबा फॉर्म थाजनबा असि ऑनलाइन दा थाजनगदबनी कनागुम्बना थाजनिंगबा लैरगदी डिस्क्रिप्शन दा यावरिबा WhatsApp नंबर सिदा कांटेक्ट तौबिरो हाइना निंगसिंगजरी अदुगा एम्प्लॉयमेंट एक्सचेंज सानिंगबा लैरगसु पिजरिबा WhatsApp नंबर सिदा अदुम कांटेक्ट तौबिरो अदुगा अखोगी एग्जामिनेशन सेंटर अमसुंग नोटिस के का अदु अखोगी www.veterinary.nic.in दगी अकुप मरोल सिंग अदु खंगनी हाइना पल्ली ngasi gidi matang sida video si losinjarage
ꯑꯩꯈꯣꯏꯒꯤ ꯀꯅꯥꯒꯨꯝꯕꯅ ꯏꯝꯄ꯭ꯂꯣꯏꯃꯦꯟ ꯑꯦꯛꯁꯆꯦꯟꯖ ꯁꯥꯅꯤꯡꯕ ꯑꯃꯁꯨꯡ ꯍꯥꯏꯔꯤꯕ ꯐꯣꯔꯝ ꯑꯁꯤ ꯑꯣꯟꯂꯥꯏꯟꯗ ꯊꯥꯖꯤꯟꯅꯤꯡꯕ ꯂꯩꯔꯒꯗꯤ ꯑꯩ ꯉꯁꯥꯏꯗꯣ ꯍꯥꯏꯖꯈꯤꯕ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯌꯥꯎꯔꯤꯕ ꯋꯥꯆꯞ ꯅꯝꯕꯔ ꯑꯁꯤꯗ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯎ ꯍꯥꯏꯅ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯊꯦꯡꯛ ꯌꯨ꯫